ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ngasi amuk ꯃꯌꯥꯝꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯀꯥꯡꯈꯣꯡ ꯁꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕꯅꯤ ꯅꯣꯡꯃꯇ ꯃꯈꯣꯏ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯗ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯂꯩꯔꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯗ ꯅꯠꯇꯅ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤꯕꯅ ꯀꯅꯥꯁꯨ ꯆꯦꯟꯊꯣꯛꯄ ꯉꯝꯅꯗ꯭ꯔꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯦꯜꯂꯨꯕ ꯈꯨꯗꯤꯡꯗ ꯇꯨꯡꯗꯒꯤ ꯄꯥꯏꯔꯛꯄ ꯀꯜꯂꯕ ꯄꯣꯠ ꯆꯩ ꯀꯌా ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯈꯣꯡꯒꯥꯏꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯁꯨ ꯊꯣꯡ ꯍꯥꯡꯕ ꯉꯝꯅꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯖꯒꯥ ꯑꯃꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ ꯑꯗꯨꯒ ꯖꯒꯥ ꯑꯃꯗꯅ ꯂꯛꯁꯃꯤ ꯑꯃꯗꯤ ꯅꯟꯗꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯂꯩꯔꯤ ꯂꯛꯁꯃꯤ ꯑꯃꯗꯤ ꯅꯟꯗꯣ ꯂꯛꯁꯃꯤꯅ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯅꯟꯗꯣꯕꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯟꯗꯣꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯦ ꯃꯁꯤ ꯉꯔꯥꯡꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯔꯥꯗꯨꯅ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯑꯩ ꯏꯄꯥꯒꯤ ꯅꯟꯗꯣ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯆꯟ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅꯤ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯗꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯅꯤꯗꯣ ꯑꯩꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯍꯩ ꯇꯝꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯏꯆꯟ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒ ꯂꯩꯇꯕ ꯐꯥꯎꯕꯗ ꯄꯥꯕꯨꯡ ꯑꯃꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯏꯔꯛꯈꯤꯗꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯄꯥꯕꯨꯡ ꯀꯔꯤ ꯃꯔꯝꯅꯣ ꯉꯁꯤꯗꯤ ꯁꯦꯡꯅ ꯅꯆꯥꯅꯃꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯣ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯚꯔꯥꯗ ꯂꯩꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯀꯜꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯁꯨ ꯅꯈꯣꯏꯅ ꯀꯔꯝꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔ ꯂꯩꯈꯤꯕꯅꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ ꯉꯔꯥꯡ ꯅꯣꯏꯒꯤ ꯅꯃꯥꯕꯣꯛꯅ ꯍꯥꯏꯔꯝꯕ ꯀꯔꯥꯏꯗꯅꯣ ꯑꯃꯥꯏꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯑꯃꯨꯛꯀ ꯍꯪꯉꯨꯈꯤꯒꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ ꯅꯃꯥꯕꯣꯛꯅ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯤꯒꯤ ꯀꯔꯤ ꯀꯔꯥ ꯄꯨꯝꯅꯃꯛ ꯋꯥꯁꯦꯝ ꯂꯩꯋꯥ ꯑꯃꯗꯤ ꯉꯥꯎꯅ ꯐꯅ ꯆꯠꯄ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈꯤꯕ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯤꯅ ꯄꯥꯍꯟꯒꯗꯧꯕ ꯉꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯃꯇꯧ ꯀꯔꯝ ꯂꯩꯆꯠꯂꯅꯤꯗꯣ ꯂꯩꯈꯤꯗꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯊꯤꯅ ꯑꯩꯈꯣꯏꯗ ꯑꯣꯠꯂꯤꯕꯅꯣ ꯃꯈꯣꯏꯅ ꯋꯥꯔꯧꯕ ꯌꯥꯕ ꯊꯕꯛ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯕꯨꯡꯉꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯗꯣ ꯁꯨꯝꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯤꯁꯤꯡꯒꯁꯨ ꯀꯌꯥ ꯃꯥꯟꯅꯗꯦ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯃꯃꯥꯟꯅꯕꯤ ꯍꯧꯔꯗꯨꯅ ꯁ꯭ꯀꯨꯜ ꯌꯧꯅꯕ ꯆꯠꯃꯤꯟꯅꯩ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯅꯕ ꯀꯧꯕ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯍꯜꯂꯛꯏ
mayamna sumakoi gi matawa sida kaya hainada duna phamina ningti aduna Susila amadi memtombi makoi ani khatamak tarak phami makoi ani na ngana laktuna mamang bench ta phamlabasu kana sama mamang ta phamti oja singna kokhatlaga saja singa do nam duna makoi ga phamin han khiba nga kani oja singa duna ri makoi ga pullaga leiminau kari gi makoi bu tongan ta halibano haiduna makoi ga punna bagi damak ta hairi Susila amadi memtombi thudo hendunga lai lesu yamna haiba amadi Lupana haga gaga tawdaba mahida pokning changba amadi oja guru da thagolol kaidaba aduna oja guru ni singnasu makoi bu yaman nungsibi tawadabu lunariba manaba manabi singaduna makoi ga wari watai sanaba honeru rabasu makoi da leithokhiba aduna kaya hena onsan khidabani matawa somna Susila amade memtombi school lakpana hojiti school jawri school gi ahum suba bench aduda makoi ani khaktamak tarak phami aduga matung waidasu mioi khara phamduna leiribani adumna leiringai matam aduta hojik school gi assembly tawnabagi damakta kangsi khingkhrei Susila amati memtombi su school gi assembly ado yawnabagi damakta chatnaba honarakpada makhong do khuro thangjallatuna Susila do tuge tawi matam aduda memtombi na tungda sakai thokthuri kilo matamda makoi class ki mamanabi amana soiki bani sawadi ko ofamata Susila na kari gi soibano ha nakhong du bija chali ngasida thangjalabadi ai tura mo jaiba te turaga phasita chinjina jeramadi ai jiman kairo jaiba as Susila yare chalachilo memtombi na hairak padu da Susila makha muk taru tri memtombi mamanabi aduda haibadi Susila bu khurau thangjinduna tuhannaba honariba mamanabi aduda mami khana jengnamli masidagi di makoi singado assembly tawri assembly aduda oja sing aduna fajaraba pauta kaya angang sing aduta takpibaga loinana school gi leiriba satra satri sing aduna su laison isai saktuna ayuki nanganaba korum hanbu thajaduna saitharaba matungda assembly ado loisilli adumne assembly loraga changlakpada memtombina ngasai Susila da makhong karan tasinduna tuhannaba honaramba mamanhabi aduda yamna munne jenglamlaga mahanga lakna inki adumna lakna inba aduda Susila da makhong karan taslakiba mamanabi ado chenthoktuna tubada soibadagi school gi jungliba yumbi makhong aduda magrai bakna thomjanbadagi marai bakto I thoklei aduga mamanabi adusu yamna hauna kaphlaklei adumna tawrakpa aduda assembly da leiramba oja singa do chensilaga kanana tawribano kaino tawribasi haiduna nganglaba isingu ubada makhoisu pakhatnari madamadu da mamanabi aduna memtombi na tarok ibani haiduna khudombi thinduna takpadagiri ojana memtombi bu singthoklaga kariga suma tawribano haiduna phuri oja aduna memtombi da adumna phubadu da Susila mita I kaba makai oja hadu da yengli aduga yamna sauna nang horen ehing manglaknaba oiro haiduna sap tawki masidagi di oja asina masisu machiga chap manai haiduna changsilaktuna Susila bu su phukhrei matamadu da memtomina oja adu ki makhut aduta yamna kana sikhi adumna kana sikpadu da heman khibana I phawa thoklabani yakhun taada natana I thokpa aduda oja adu su makhoi ani mo du kiraduna hoi masi ani si handini masi khara soroklabadi makhoi ani si mi ga halakadri bajani ai yare ibema office sachi aduga nange nakoga solibadu ai dressing tobirage headmaster su lakle tu oja angang singsi khanabasida hek iluraba jani aduda makoksina yumbi khongasi thomjanbadagi makokchi I thokle Susila ni di memtomina tawri werangani ne hoi oja makhoi ani se school lasiki mingchat porakadoribra natragana atiba mingchat porakadoribra khangdri laik lesu suma hairibani ai khoinaga khallubaga makhoi ani na tawthurukliba kha khangdre oja makhoi ani ta tainaba ngaksu yarobnati lairiba satra satri singasina makhoi yengliba mi yengsing asi aisu khangje aduna manungda nunganataba khallenaba mali assembly lura changpaduta laktana ilakpane hairi angao pai makina tabane maram sulai letana admain trokadabdi mande oja chumi phare oja ki khutusu kadururaba as memtombi da chiklibani oja amuk tawramani do ngaranga handasu medam kapita da chiktana amuk toiba phare se teaching tawno tawsi oja gi disu anga gi disu ibema lo asomna wari watai sana duna
ꯍꯦꯟ ꯃꯥꯁꯇꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯦꯝꯇꯣꯝꯕꯤꯅ ꯏꯟꯊꯨꯈꯤꯕ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯆꯩꯔꯔꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯅꯤ ꯃꯤꯒꯤ ꯃꯈꯨꯠ ꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤ ꯁꯨꯁꯤꯂꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯛꯁꯨ ꯁꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯖꯥ ꯆꯪꯂꯛꯄꯗꯒꯤ ꯂꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯦꯞꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯄꯔꯥ ꯇꯥꯛꯊꯔꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯁꯣꯇꯤ ꯊꯥꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯁꯣꯇꯤ ꯊꯥꯔꯛꯂꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯌꯨꯝ ꯌꯧꯅꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯉꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯆꯔꯥ ꯋꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯃꯦꯝꯇꯣꯝꯕꯤꯅ ꯃꯌꯥꯅ ꯆꯤꯛꯈꯤꯕ ꯑꯣꯖꯥꯗꯣ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯈꯤꯔꯨꯝ ꯂꯥꯎꯕ ꯃꯁꯥꯗ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯣꯖꯥꯗꯨꯁꯨ ꯄꯥꯈꯪꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯗꯨꯅ ꯀꯔꯤꯅꯣ ꯉꯁꯤꯁꯤ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯣꯛꯁꯤꯁꯨ ꯏꯉꯥꯎ ꯉꯥꯎꯕꯒꯨꯝꯕ ꯇꯧꯏ ꯑꯗꯨꯒ ꯈꯤꯔꯨꯝꯁꯨ ꯂꯥꯎ ꯉꯁꯥꯏ ꯃꯦꯝꯇꯣꯝꯕꯤꯅ ꯆꯤꯛꯈꯤꯕ ꯌꯥꯈꯨꯜ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯗ ꯍꯝ ꯂꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯍꯨ ꯀꯥꯒꯗꯧꯔꯤꯕꯔꯥ ꯀꯔꯤꯅꯣ ꯃꯤꯅ ꯃꯤꯗ ꯆꯤꯛꯄꯁꯤꯕꯨ ꯍꯨ ꯀꯥꯟꯅꯕ ꯖꯥꯠꯂꯅꯤ ꯑꯩꯕꯨ ꯆꯦꯡ ꯈꯔ ꯁꯥꯔꯒ ꯊꯝꯍꯧꯁꯤꯔꯥ ꯑꯣꯏꯔꯥ ꯃꯤꯅ ꯆꯤꯛꯄꯕꯨ ꯀꯗꯥꯏꯗꯒꯤ ꯍꯨ ꯀꯥꯖꯔꯨꯒꯃꯣꯗ 마기 호기 마야이 나라 칸드레 사스나 키룸 라우르버시나 아솜나 마톰타 무rum무rum 솔라가 레이링이 마하기 뚱롬다 하이버디 만 힙리바 아돔다 그나고마 마 힙슬럭기 서우마 먹은다 팡키 마타마도 와자도나 하이스 그라노 시리 아솜나 하라가 강레 레토코다디 그나소레람디 마타마도다 와자누파도나 와클나 왜라마레 카리노 아이고데 ngasi tawri ibisiyo ngasai ꯃꯦꯝꯇꯣꯝꯕꯤꯅ ꯑꯗꯨ ꯀꯟꯕ ꯁꯥꯞ ꯑꯃꯗꯤ ꯁꯣꯜꯂꯛꯈꯤꯕꯅꯤꯗ ꯃꯪꯂꯥꯛꯅꯔꯒ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯃꯪꯂꯥꯛꯅꯕ ꯑꯣꯏꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯗ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯇꯧꯕ ꯁꯥꯞꯁꯤ ꯊꯨꯡꯗꯅꯤꯡꯉꯥꯏ ꯇꯣꯛꯇꯦꯗꯅ ꯍꯥꯏꯅꯩ ꯑꯩꯁꯨ ꯁꯥꯞꯇꯣ ꯑꯃꯨꯛ ꯊꯨꯡꯅꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯀꯔꯤꯅꯨꯡꯒꯤ ꯐꯨꯔꯨꯕꯅꯣ ꯈꯪꯗꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯊꯦꯡꯂꯨꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯅꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯑꯗꯣ ꯑꯋꯥ ꯆꯩꯅꯥ ꯈꯔ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯃꯁꯥꯗꯣ ꯃꯨꯟꯊꯔꯛꯇꯨꯅ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯇꯨꯝꯂꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡ ꯆꯪꯂꯛꯄ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯝꯇꯣꯝꯕꯤꯅ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯇꯧꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯞꯅ ꯀꯥꯈꯠꯂꯛꯄꯒꯤ ꯁꯧꯝ ꯃꯉꯣꯟꯗ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯃꯤ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯊꯔꯛꯄꯗꯗꯤ ꯃꯦꯝꯇꯣꯝꯕꯤꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯌꯥ ꯑꯗꯨꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯈꯩ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯃꯃꯥꯏ ꯑꯗꯨꯅ ꯏꯆꯦ ꯆꯦꯈꯥꯏꯔꯒ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯥꯗꯣ ꯍꯤꯒꯠꯂꯗꯨꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯑꯣꯖꯥ ꯅꯨꯄꯥꯗꯨꯒꯤ ꯃꯊꯕꯥꯛꯂꯣꯝꯗ ꯑꯁꯨꯝ ꯍꯤꯒꯠꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯣꯖꯥ ꯅꯨꯄꯥꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯍꯥꯛꯅ ꯂꯥꯎꯕꯗ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯅꯅꯕ ꯇꯧꯔꯤꯕ ꯃꯃꯥ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯦꯝꯇꯣꯝꯕꯤ ꯂꯥꯛꯂꯤ ꯃꯦꯝꯇꯣꯝꯕꯤꯅ ꯑꯩꯕꯨ ꯆꯥꯗꯣꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗꯒꯤꯗꯤ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯁ ꯏꯃꯥ ꯑꯩꯒꯤ ꯃꯪꯗꯨ ꯑꯣꯊꯣꯛꯅꯁꯨ ꯀꯤꯔꯝꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯍꯥꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯗꯣ ꯀꯟꯅ ꯃꯦꯝꯇꯣꯝꯕꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯅꯥꯒꯤ ꯃꯦꯝꯇꯣꯝꯕꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕꯤ ꯁꯥꯇ꯭ꯔꯤꯅꯤ ꯍꯥꯏꯕ ꯃꯥ ꯂꯥꯛꯂꯒ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯉꯁꯥꯏꯗꯨ ꯃꯣꯏ ꯈꯔ ꯈꯟꯅꯕꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗ ꯑꯩꯅ ꯈꯔ ꯐꯨꯔꯨꯔꯤ ꯌꯦꯡꯉꯨꯇꯨ ꯈꯨꯠꯁꯤꯁꯨ ꯃꯥꯅ ꯃꯌꯥ ꯆꯤꯛꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯨꯁꯤꯂꯥꯅꯔꯥ ꯃꯦꯝꯇꯣꯝꯕꯤꯅꯔꯥ ꯑꯩꯉꯣꯟꯗ
ꯃꯪꯂꯥꯛꯅꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯁꯥꯞ ꯇꯧꯔꯛꯈꯤꯕꯅꯤ ꯏꯃꯥ ꯃꯦꯝꯇꯣꯝꯕꯤꯅ ꯃꯥꯜꯂꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯞ ꯇꯧꯔꯛꯄꯗꯨꯗ ꯄꯥꯜꯂꯕ ꯖꯥꯠꯂꯣ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯡꯁꯤꯡꯗꯨꯗꯅꯦ ꯑꯩ ꯂꯥꯜꯂꯦꯅ ꯈꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯐꯔꯦꯁꯦ ꯏꯃꯥꯅꯦ ꯂꯥꯏ ꯈꯣꯏꯔꯝ ꯄꯨꯈꯤꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯨꯝꯁꯤꯟꯒꯅꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯩ ꯁꯨꯕ ꯑꯣꯖꯥꯒꯁꯤ ꯑꯣꯏꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤꯗ ꯇꯣꯂꯣꯞ ꯌꯥꯝꯅ ꯐꯪꯕꯁꯨ ꯅꯠꯇꯦ ꯇꯨꯝꯊꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯐꯥꯔꯃꯥꯁꯤ ꯐꯥꯎꯗꯪ ꯆꯠꯂꯒ ꯂꯥꯏꯑꯣꯡꯁꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯈꯔ ꯆꯥꯁꯟꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏ ꯉꯥꯍꯧ ꯐꯥꯔꯃꯥꯁꯤ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯐꯥꯔꯃꯥꯁꯤꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯃꯥꯗ ꯆꯥꯛ ꯊꯣꯡꯉꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯑꯣꯏ ꯑꯃꯗ ꯐꯖꯔꯕ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯌꯦꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯑꯁ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯌꯦꯛꯏꯕꯗꯨꯕꯣ ꯑꯍꯦ ꯌꯦꯡꯉꯨꯅꯦ ꯇꯨ ꯑꯩꯗꯤ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯄꯥꯕꯨꯡꯗ ꯌꯦꯡꯍꯟꯁꯤꯔꯥ ꯌꯦꯡꯍꯟꯁꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯂꯥꯛꯂꯤ ꯃꯄꯥꯕꯨꯡ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯇꯨ ꯑꯩꯈꯣꯏ ꯆꯦꯅ ꯌꯦꯛꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯤꯂꯥꯅ ꯃꯦꯝꯇꯣꯝꯕꯤꯅ ꯌꯦꯛꯂꯤꯕ ꯐꯣꯇꯣ ꯗ꯭ꯔꯣꯌꯤꯡ ꯑꯗꯣ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯅ ꯑꯣꯏ ꯁꯨꯒꯨꯝꯕ ꯕ꯭ꯔꯨꯠ ꯄ꯭ꯔꯦꯠꯁꯤ ꯌꯦꯛꯂꯒ ꯅꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯌꯦꯛꯀꯦ ꯍꯥꯏꯔꯒꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯏꯃꯥꯅ ꯄꯤꯕꯤꯔꯛꯂꯤꯕ ꯁꯤꯅꯔꯤ ꯐꯖꯕ ꯌꯦꯛꯄ ꯌꯥꯏ ꯃꯤꯇꯝ ꯌꯦꯛꯀꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯒꯤꯅꯣꯃ ꯌꯦꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯃꯁꯝ ꯃꯅꯥ ꯐꯟꯕ ꯃꯃꯤꯠ ꯂꯥꯎꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯕꯁꯤ ꯀꯔꯤꯅꯣ ꯂꯥꯏꯗꯤ ꯈꯔ ꯂꯩꯌꯣꯗꯅ ꯂꯩꯔꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯈꯔ ꯀꯣꯊꯣꯛ ꯃꯉꯛ ꯈꯔ ꯊꯗꯠ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯐꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯂꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯦꯡꯅꯖꯩ ꯌꯦꯛꯄ ꯌꯥꯔꯣꯏ ꯅꯃꯥꯅꯁꯨ ꯌꯥꯗꯦ ꯑꯩꯅꯁꯨ ꯌꯥꯗꯦ ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯂꯩꯒꯦ ꯍꯥꯏꯔꯒ ꯁꯨꯒꯨꯝꯕ ꯊꯣꯛ ꯊꯥꯛꯁꯦ ꯇꯧꯗꯅ ꯂꯩꯔꯕꯅꯦꯕ ꯆꯠꯂꯨ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤꯕ ꯏꯆꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯁꯨꯁꯤꯂꯥꯅ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯃꯄꯥꯕꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯌꯥꯔꯦꯁꯦ ꯄꯥꯕꯨꯡ ꯄꯤꯔꯛꯑꯣ ꯁꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯌꯦꯛꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯣ ꯇꯥꯞ ꯂꯧꯁꯜꯂꯤ ꯑꯗꯨꯝꯅ ꯂꯧꯕꯗ ꯃꯄꯥꯕꯨꯡꯅ ꯄꯩꯈꯠꯇꯨꯅ ꯊꯝꯂꯤꯕ ꯆꯦ ꯆꯥꯡ ꯈꯔ ꯂꯩꯃꯥꯏꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯃꯄꯥꯕꯨꯡꯅ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯉꯁꯤꯗꯒꯤꯗꯤ ꯃꯦꯝꯇꯣꯝꯕꯤ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯁꯨꯁꯤꯂꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯉꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯁꯤꯂꯥꯒꯤ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯃꯥ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯔꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯃꯁꯥꯗ ꯐꯪꯉꯤ ꯇꯨꯡꯂꯣꯝꯗ ꯆꯠꯈꯤꯕ ꯃꯤ ꯑꯃꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩꯁ ꯀꯅꯥꯅꯣꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯨꯁꯤꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯠꯇꯦ ꯅꯈꯣꯏꯁꯤꯕꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯈꯣꯟꯗꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯁꯣꯝꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯂꯩꯕ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯈꯝꯕꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯀꯧꯔꯛꯀꯅꯨꯀꯣ ꯃꯊꯥ ꯁꯥꯕꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯉꯨꯗ꯭ꯔꯤ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕꯒꯤ ꯇꯨꯡꯗ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯁꯣꯝꯗꯅ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯁꯨꯁꯤꯂꯥ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯁꯤ ꯀꯌꯥ ꯅꯨꯡꯁꯤꯗꯦꯀꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯌꯦꯡꯉꯨꯅꯦ ꯅꯪꯒ ꯑꯩꯒꯅ ꯑꯁꯨꯛꯄ ꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯌꯤꯡꯁꯤꯕꯨ ꯐꯖꯗꯦ ꯀꯥꯏꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯊꯤꯅ ꯆꯩꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯄꯥꯕꯨꯡꯅ ꯍꯩꯅꯗꯕꯒꯤ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯅꯤꯅ ꯐꯖꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯨꯅꯤꯡꯉꯤ ꯑꯁ ꯏꯆꯦ ꯌꯥꯔꯦꯁꯦ 이번에는 예뻐 아티 이제는 예뻐 포토세 시다 티아치라 이번에 예뻐 가이다 하이저우 이번에는 예뻐니 시다 예뻐디 시다 티아디 파저로 스와이시도 그냥 티라시
ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯤꯕꯗꯣ ꯑꯁꯣꯝꯗ ꯆꯦ ꯆꯥꯡ ꯁꯨꯔꯤꯕ ꯈꯝꯕꯅ ꯇꯥꯏ ꯈꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯂꯣꯝ ꯑꯗꯣ ꯇꯦꯛꯇꯥꯛ ꯁꯥꯟꯅꯔꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯒꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡꯗ ꯂꯩꯊꯔꯒ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯛꯂꯤꯕ ꯀꯤꯔꯕ ꯁꯛꯇꯝꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯣ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗ ꯈꯝꯕꯅ ꯍꯣꯏ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯝꯃꯒꯇ ꯊꯦꯠꯅꯕ ꯍꯣꯠꯅꯔꯤꯅꯦ ꯍꯥ ꯉꯍꯥꯟꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅ ꯌꯦꯛꯄꯅꯣ ꯈꯪꯗꯦꯅꯦ ꯌꯦꯡꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯤꯔꯕ ꯁꯛꯇꯝ ꯃꯌꯥꯝ ꯑꯃ ꯃꯁꯤꯗꯩꯗ ꯐꯂꯥꯡꯅ ꯅꯞꯄꯝꯃꯤꯕ ꯃꯗꯨ ꯀꯅꯥꯅ ꯇꯧꯏ ꯅꯕꯥꯅꯤ ꯇꯧꯕ ꯑꯣꯏꯔꯤꯅꯦꯕ ꯊꯦꯠꯄ ꯌꯥꯔꯣꯏ ꯐꯛꯂꯥꯡꯒ ꯊꯦꯠꯄ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯒꯗꯕ ꯅꯨꯡꯉꯣꯟꯒꯗꯕ ꯄꯤꯛꯆꯔꯁꯤꯡ ꯊꯦꯠꯀꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯕꯨꯠ ꯕ꯭ꯔꯦꯗ ꯃꯌꯥꯝ ꯑꯃ ꯊꯦꯠꯆꯜꯂꯒ ꯄꯤꯔꯧꯁꯦ ꯄꯤꯔꯧꯅꯦ ꯁꯤ ꯄꯥꯕꯨꯡ ꯌꯥꯔꯅꯦꯕ ꯑꯩꯈꯣꯏ ꯊꯦꯠꯂꯔꯣꯏꯕ ꯑꯩ ꯄꯤꯔꯧꯅꯦ ꯁꯦ ꯑꯁꯨꯛꯅ ꯈꯝꯕꯅ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯗ꯭ꯔꯣꯌꯤꯡ ꯑꯗꯣ ꯁꯦꯒꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯕꯨꯡ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯋꯥꯅ ꯌꯦꯛꯂꯒ ꯀꯔꯤꯒꯤ ꯋꯥꯅ ꯌꯦꯛꯄ ꯍꯥ ꯅꯪꯅ ꯋꯥꯅ ꯌꯦꯛꯑꯦ ꯑꯩꯅ ꯋꯥꯅ ꯁꯦꯒꯥꯏꯔꯦ ꯌꯥꯔꯦꯗꯅꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯕꯤꯗ ꯁꯤꯗ ꯅꯩꯔꯒ ꯂꯩꯍꯜꯂꯤꯁꯤ ꯈꯪꯒꯗ꯭ꯔꯥ ꯁꯦ ꯅꯀꯣꯛꯁꯤꯡꯗꯣ ꯃꯌꯥꯝꯒ ꯃꯥꯟꯗꯦꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯈꯣꯏꯒ ꯇꯤꯟꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯣꯏꯅꯤ ꯄꯣꯛꯄꯗꯒꯤ ꯑꯩꯁꯤ ꯋꯥꯔꯕꯅꯤ ꯀꯩ ꯀꯥꯟꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯦꯛꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯌꯦꯛꯑꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯍꯟꯒꯗꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯄꯥꯕꯨꯡ ꯏꯆꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩ ꯅꯪꯁꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤನಿ ꯃꯇꯨꯡ ꯃꯅꯥꯎ ꯌꯦꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯌꯦꯛꯄꯗ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯦ ꯈꯪꯉꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕ ꯈꯝꯕꯗꯣ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯔꯤ ꯄꯥꯕꯨꯡꯅꯦꯒ ꯍꯥꯏꯅꯤꯡꯗꯦ ꯃꯁꯤꯗ ꯈꯔ ꯊꯨꯅꯅꯦ ꯃꯁꯤ ꯍꯅꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯃ ꯇꯧꯔꯤ ꯐꯗꯧꯅꯤ ꯑꯁ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯕ ꯄꯥꯕꯨꯡꯗꯕꯨ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯏꯆꯦ ꯄꯥꯕꯨꯡꯅꯗꯤ ꯂꯣꯏ ꯁꯦꯒꯥꯏꯔꯝꯃꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯦꯒꯥꯏꯁꯤꯅꯣ ꯌꯦꯛꯈꯤꯅꯤ ꯑꯩꯗꯤ ꯃꯆꯥ ꯑꯃ ꯌꯦꯛꯈꯤꯅꯤ ꯁꯤ ꯂꯥꯛꯑꯣꯁꯦ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏꯔꯤꯛ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯊꯈꯤ ꯁꯣꯝꯗꯅ ꯈꯝꯕ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ ꯊꯥꯒꯦ ꯐꯥꯕꯒ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥ ꯊꯥꯔꯛꯑꯣꯅ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯃꯆꯟꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤ ꯑꯩꯅ ꯇꯝꯍꯜꯂꯤꯕ ꯁ꯭ꯀꯨꯜꯁꯤ ꯑꯣꯟꯊꯣꯛꯅ ꯄꯩꯁꯥ ꯆꯥꯎꯅ ꯐ꯭ꯔꯤ ꯊꯤꯈ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯣꯅꯨ ꯑꯃ ꯏꯆꯨ ꯆꯨꯏꯅꯦ ꯆꯠꯅꯐꯝ ꯐꯪꯗꯅ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯡꯃꯅ ꯅꯨꯄꯤ ꯃꯁꯝ ꯐꯣꯏꯗꯠꯂꯝꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯀꯅꯤ ꯅꯣꯡꯃꯅ ꯃꯦꯗꯥꯝꯅ ꯃꯌꯥ ꯆꯤꯎꯔꯦ ꯍꯥꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯀꯅꯤ ꯀꯝꯄ꯭ꯂꯦꯟ ꯉꯥꯛꯇ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯕꯣꯔꯗꯤꯡꯗ ꯅꯝꯁꯤꯟꯈꯤꯕ꯭ꯔꯥ ꯑꯃ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯀꯥꯏꯗꯅ ꯆꯦꯟꯕꯗꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯣꯏꯔꯣꯏ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯪꯖꯐꯝ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯆꯦ ꯆꯥꯡ ꯉꯥꯏꯍꯥꯛꯇ ꯁꯨꯒꯗꯕꯁꯦ ꯁꯨꯐꯝ ꯈꯪꯗꯦꯗ ꯇꯦꯟꯁꯟ ꯏꯁꯥꯁꯤ ꯌꯨꯝꯍꯜꯂꯦ ꯋꯥꯅꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯊꯅꯝꯕ ꯆꯦꯗꯨꯅ ꯑꯗꯨꯝꯅ ꯉꯔꯪ ꯉꯥꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯁꯨ ꯇꯥꯔꯤꯕꯅꯤ ꯃꯗꯨ ꯇꯥꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯨꯠ ꯀꯞꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯝꯕꯒꯤ ꯂꯣꯏꯅꯕꯤ ꯆꯥꯎꯕꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯡꯈꯤꯕ ꯆꯥꯛꯇꯨ ꯍꯧꯖꯤꯛꯇ ꯂꯣꯏꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏ ꯇꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯂꯥꯎ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯁꯨꯁꯤꯂꯥ ꯇꯣꯛꯑꯁꯤꯔꯥ ꯆꯤꯆꯦ ꯈꯔ ꯆꯥꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯖꯤꯟꯄꯥꯟ ꯀꯥꯟꯁꯤꯟꯕ ꯉꯝꯗꯦ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯅꯣꯡꯃꯅ ꯃꯤꯅ ꯁꯥꯇ꯭ꯔꯤ ꯃꯁꯝ ꯐꯣꯏꯗꯠꯂꯨꯕꯒꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯁꯥꯇ꯭ꯔꯗ ꯀꯔꯤꯅꯣ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯀꯅꯤ ꯅꯆꯥꯅꯨꯄꯤꯒꯤꯅꯤꯁꯤꯕꯨ ꯀꯝꯄ꯭ꯂꯦꯟꯅ ꯋꯥꯏ ꯆꯥꯏꯔꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯄꯩꯁꯥ ꯀꯌꯥ ꯆꯪꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯇꯝꯍꯜꯂꯁꯤꯔꯣ ꯑꯁ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯕ ꯌꯥꯔꯦꯁꯦ
ꯑꯣꯔ ꯄꯥꯔꯣꯏꯗꯕꯗ ꯆꯥꯛꯀꯅꯕ ꯇꯧꯁꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯒꯦ ꯑꯅꯤꯗꯨꯕꯣ ꯍꯥꯏꯔꯝꯃꯕꯅꯤ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯃꯒꯅꯤ ꯑꯁ ꯇꯨꯝꯈ꯭ꯔꯅꯦꯕ ꯀꯩꯅꯣ ꯆꯪꯉꯒ ꯀꯧꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯧꯔꯁꯨ ꯆꯠꯂꯨ ꯑꯩ ꯃꯣꯏ ꯀꯧꯕ ꯁꯪꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯤ ꯄꯔꯞ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯅꯕꯥꯅꯤꯗꯤ ꯑꯗꯨꯗ ꯂꯦꯞꯇ ꯂꯩꯔꯕ꯭ꯔꯣ ꯆꯪꯉꯨꯅꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤꯅꯦ ꯑꯣ ꯂꯥꯛꯑꯕ꯭ꯔꯥ ꯆꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯝꯕꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ ꯈꯝꯕꯅ ꯆꯥꯔꯤ ꯊꯛꯏꯉꯩꯁꯤꯗ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯩꯃꯥ ꯏꯆꯥ ꯅꯨꯄꯥꯅꯤꯗꯅ ꯁꯤꯗꯤ ꯍꯥꯏ ꯍꯜꯂꯣ ꯅꯟꯗꯣ ꯑꯁ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯡꯁꯤꯕꯣ ꯄꯤꯔꯅꯤ ꯏꯆꯥꯒꯤꯕꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤ ꯇꯧꯔꯛꯀꯅꯤ ꯁꯨꯝꯗꯧꯔꯣ ꯅꯣꯡꯃ ꯅꯤꯅꯤꯗꯪꯗꯤ ꯉꯥꯏꯔꯣꯅꯦꯀꯣ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯗꯨꯅ ꯇꯧꯕꯅꯤ ꯇꯧꯔꯅꯤ ꯑꯁ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯊꯝꯃꯒꯦ ꯍꯣ ꯊꯝꯃꯣ ꯈꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯆꯥꯎꯕꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯃꯁꯤꯁꯨ ꯏꯆꯟꯁꯤꯡꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤ ꯈꯣꯠꯂꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯉꯛꯇꯤꯅꯦ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯁꯦ ꯀꯔꯤ ꯇꯧꯕꯩ ꯍꯪꯗꯣꯔꯤꯅꯣ ꯀꯔꯤ ꯑꯣꯏꯗꯅ ꯍꯪꯗꯣꯔꯤꯕꯅꯣꯕ ꯀꯥꯟꯗꯕꯗꯅꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗꯅꯦ ꯍꯧꯔꯛꯀꯅꯨ ꯆꯥꯛꯇꯣ ꯄꯔꯞ ꯆꯥꯔꯒꯅꯦ ꯀꯣꯛ ꯇꯨꯝꯕ ꯆꯪꯅꯈꯣꯀꯣ ꯀꯩ ꯀꯥꯟꯗꯕꯗ ꯈꯝꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯥꯎꯕꯤꯁꯨ ꯈꯪꯉꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯗ ꯂꯨꯅ ꯇꯧꯕꯕꯨꯗꯤ ꯅꯟꯗꯣꯗ ꯇꯧꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯊꯋꯥ ꯋꯥꯁꯥꯕꯤꯗꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯉꯤ ꯃꯄꯥꯕꯨꯡ ꯈꯝꯕ ꯈꯛꯇꯅꯤ ꯅꯟꯗꯣꯗ ꯈꯛꯇꯃꯛ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯗꯤ ꯊꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯗꯤ ꯀꯌꯥ ꯊꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯗ ꯌꯥꯎꯁꯟꯗꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯆꯥꯕ ꯊꯛꯄꯗꯣ ꯀꯌꯥ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯀꯕꯛ ꯆꯥꯔꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯤ ꯈꯝꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯥꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯇꯨꯝꯅꯤꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯆꯥꯛꯀ ꯆꯥꯁꯜꯂꯨꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯂꯨꯈꯨꯝꯂꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯦꯞꯄꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯄꯛꯄꯒ ꯑꯣꯖꯥꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯂꯨꯈꯝꯂꯣꯝꯗ ꯍꯥꯏꯕꯗꯤ ꯂꯨꯈꯨꯝꯂꯣꯝꯗ ꯐꯠ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯃꯗꯤ ꯃꯁꯝ ꯃꯅꯥ ꯏꯐ ꯐꯕ ꯑꯗꯨꯒ ꯃꯃꯥꯏꯅ ꯉꯧꯔꯣꯛ ꯉꯧꯕ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯅꯤꯈꯛ ꯂꯦꯞꯂꯒ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯒ ꯑꯣꯖꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯑꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯈꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯇꯧꯕꯗ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯕꯗ ꯃꯁꯥ ꯑꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯁꯣꯟꯊꯈꯤꯕꯅ ꯎꯞꯁꯟ ꯇꯨꯔꯦ ꯑꯗꯨꯝꯅ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯍꯣꯏ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯃꯁꯛ ꯃꯅꯥ ꯈꯪꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯤꯈꯛ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯏꯃꯥ ꯍꯥꯏ ꯅꯪꯒꯤ ꯃꯪ ꯑꯣꯏꯔꯝꯒꯅꯤꯁꯦ ꯏꯕꯨꯡꯉꯣꯁꯦ ꯅꯪ ꯑꯝꯇꯗꯤꯅꯦ ꯇꯥꯎꯁꯦ ꯀꯩꯗꯧꯔꯒꯦꯅ ꯅꯪꯕꯣ ꯄꯥꯕꯨꯡ ꯂꯥꯛꯑꯦꯁꯦ ꯀꯩꯗꯧꯔꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯀꯥꯁꯤꯗ ꯕꯨꯠ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩ ꯐꯪꯂꯦꯅꯦ ꯕꯥꯕꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯅꯥꯒꯤ ꯁꯥꯞꯅꯣ ꯅꯦ ꯇꯥꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯕꯥꯕꯥ ꯑꯩ ꯂꯩꯇꯥꯕ ꯉꯝꯗꯦ ꯕꯥꯕꯥ ꯑꯩ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯈꯔ ꯉꯔꯥꯡꯁꯦ ꯑꯩ ꯋꯥꯔꯛꯎꯕꯅꯤ ꯕꯥꯕꯥ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯪꯂꯥꯛꯅꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯛꯈꯤꯕꯅꯤ ꯕꯥꯕꯥ ꯑꯗꯨꯒꯤꯔꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯅ ꯃꯥꯅꯤ ꯕꯥꯕꯥ ꯑꯗꯨꯒ ꯕꯥꯕꯥ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯂꯨꯈꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯃꯃꯤꯠ ꯃꯅꯥ ꯃꯨꯁꯤꯟ ꯃꯨꯔꯒ ꯃꯃꯥꯏ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯔꯒ ꯃꯁꯝ ꯃꯅꯥ ꯑꯗꯨꯅ ꯁꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯕꯥꯕꯥ ꯌꯥꯔꯦ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯃꯃꯥ
ꯅꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯤꯔ ꯃꯥꯜꯂꯦ ꯆꯠꯂꯣ ꯈꯨꯖꯨꯜ ꯂꯈꯥꯝꯗ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯅꯕ ꯇꯧ ꯄꯥꯕ ꯑꯩꯅ ꯅꯁꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯄꯥꯕ ꯑꯩ ꯅꯤꯄꯥ ꯃꯥꯟꯗꯦꯗꯀꯣ ꯏꯄꯥ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯁꯦ ꯃꯤ ꯑꯗꯨꯗꯤ ꯇꯤꯜꯂꯥ ꯌꯥꯝꯅ ꯀꯤꯖꯔꯛꯄꯅꯤꯅꯦ ꯅꯪꯁꯦꯕꯣ ꯄꯥꯕ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯄꯥꯕꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯕꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏꯗꯕꯅꯤ ꯑꯥꯏ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯩꯉꯣꯟꯗꯒꯁꯨ ꯋꯥꯔꯧꯔꯤꯅꯦ ꯐꯔꯦ ꯏꯆꯥꯅꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤꯅꯦ ꯏꯄꯥꯒ ꯂꯣꯏꯅꯅ ꯇꯨꯝꯃꯁꯤꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅ ꯀꯗꯥꯏ ꯁꯦ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯥꯏꯕꯗꯨ ꯄꯣꯏꯔꯦ ꯁꯦ ꯁꯤ ꯋꯣꯛꯊꯣꯛꯎꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯑꯣꯛꯊꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯠꯅꯈ꯭ꯔꯤ ꯑꯗꯨꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯀꯥꯗ ꯑꯣꯏꯅ ꯃꯩꯈꯨ ꯋꯪ ꯀꯥꯍꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯗꯣ ꯇꯨꯝꯊꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯡꯁꯤꯗꯤ ꯊꯦꯡꯉꯦꯗꯅ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯣ ꯃꯨꯊꯠꯂꯕꯒꯤ ꯇꯨꯡꯗ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯕꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯅ ꯂꯨꯈꯨꯝꯂꯣꯝꯗ ꯑꯗꯣ ꯅꯣꯡꯈꯠꯇꯨꯡꯈꯠꯇꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯆꯤꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯁꯥ ꯑꯗꯣ ꯏꯅꯝ ꯅꯝꯂꯛꯄꯒꯨꯝ ꯇꯨꯝꯊꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯕꯒꯤ ꯇꯨꯡꯗ ꯇꯨꯝꯗꯅꯕ ꯍꯣꯠꯅꯔꯒꯦ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯇꯨꯝꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯀꯤꯗꯨꯅ ꯏꯁꯤꯡ ꯊꯛꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯥꯟꯅ ꯆꯠꯄꯗꯣ ꯀꯤꯔꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯊꯛꯇ꯭ꯔꯤ ꯑꯁꯨꯝꯕ ꯂꯩꯔꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯑꯁꯦ ꯆꯥꯎꯔꯕ ꯁꯨꯛꯂꯝꯃꯝꯂꯕ ꯎꯃꯪ ꯑꯃꯒꯤ ꯂꯝꯕꯤꯗ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯀꯣꯛꯇ ꯑꯃꯨꯕ ꯐꯤ ꯀꯨꯞꯄ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯐꯤꯖꯣꯜ ꯂꯩꯇꯦꯡꯕ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯛꯄ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯏ ꯑꯅꯤ ꯏꯟꯅꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯠꯂꯤ ꯑꯗꯨꯅ ꯃꯗꯨ ꯎꯔꯨꯕꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯃꯥꯡꯉꯅꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯑꯝꯇ ꯍꯧꯗꯣꯛꯎ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯪꯅꯤ ꯈꯪꯉꯤ ꯑꯩ ꯃꯤꯀꯞ ꯑꯃꯨꯛꯀ ꯊꯣꯛꯍꯜꯂꯨ ꯀꯅꯥꯝꯇ ꯍꯧꯗꯣꯛꯎ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯗ ꯇꯨꯝꯂꯤꯕ ꯃꯄꯥꯅ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯁꯤꯔꯦ ꯑꯩ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯉꯦ ꯑꯩ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪꯒꯤ ꯁꯨꯛꯂꯝ ꯃꯅꯨꯡꯗ ꯆꯤꯡꯁꯜꯂꯦ ꯂꯥꯇꯦꯟꯁꯨ ꯇꯥꯍꯧꯔꯦ ꯏꯃꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯕꯗꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃ ꯎꯕꯗꯒꯤ ꯈꯣꯡꯄꯥꯛꯅꯁꯨ ꯀꯥꯎꯔꯛꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯄꯥꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩꯒꯤ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯅꯪ ꯅꯃꯪꯗ ꯀꯩ ꯎꯔꯕꯅꯣ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯕꯁꯦ ꯀꯥꯟꯅꯗ꯭ꯔꯕꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯃꯪꯗ ꯁꯨꯛꯂꯝꯃꯝꯂꯕ ꯎꯃꯪ ꯑꯃꯗ ꯆꯠꯂꯤ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯇꯨꯡꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯑꯅꯤ ꯏꯟꯅꯔꯒ ꯑꯩꯕꯨ ꯈꯣꯡ ꯄꯥꯏꯗꯨꯅ ꯁꯨꯛꯂꯝꯃꯝꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯤꯕꯅꯤꯅꯦ ꯄꯥꯕ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯅꯪꯅ ꯉꯥꯡꯕꯁꯤꯕꯨꯡꯉꯣ ꯐꯥꯒꯤ ꯌꯥꯝꯅ ꯃꯥꯜꯂꯤꯅꯦ ꯏꯕꯣ ꯔꯦꯗꯤꯑꯣꯗ ꯃꯥꯒ ꯃꯥꯟꯗ꯭ꯔꯣ ꯐꯔꯦ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯆꯠꯂꯨ ꯅꯪꯗꯤ ꯇꯨꯝꯖꯔꯨꯔꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯁꯤ ꯑꯩꯒ ꯑꯣꯏꯅ ꯇꯨꯝꯍꯧꯔꯒꯦꯀꯣ ꯄꯥꯕ ꯌꯥꯔꯅꯤꯗ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗꯨꯒꯤ ꯑꯩ ꯁꯥꯎꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯁꯦ ꯂꯥꯎꯅꯦ ꯇꯨꯝꯃꯁꯤ ꯂꯥꯎꯅꯦ ꯁꯦꯅꯦ ꯑꯗꯨꯝꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯨꯁꯨ ꯈꯔ ꯀꯤꯕꯗꯤ ꯐꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯇꯨꯝꯊꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯟꯉꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯍꯧꯔꯁꯤꯔꯅꯦ ꯍꯣꯏꯗꯦꯍꯦ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯃꯪꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯪꯒꯗꯕꯒꯤ ꯁꯔꯨꯛ ꯂꯥꯜꯂꯦ ꯍꯥꯏꯖꯍꯧꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ
oja nupa ado Susila amadi memtomina leiriba class aduda changsilakli aduga hai natina naudi mayam sanari basi yaudrabro yaudri oja Susila nangla ngarang aingonda mangda phattaba mangodna aingonda laurkibudubo oja hai madu amuhan aingonda tawraklaganuko ai nakhoida lale haijariko oja ne ngarang tumbaga mata yadi nakhoina tawba sapsi phangdani ngai tokti phare afaba mi ama oige hairabadi oja guruda thaki khasi naigadabani ko oja phare namarabi singa khanaganu afaba awangba mi haiba sidine mi na khanaba horoklabasu aikhoina haujingadaba nati mi na phattaba thabak tarko matamda afaba thabak alaman khumlabadi maduki saina aduna mi yaduna phurakkhibadagi helibani ko makhoida phanggadoribase phare oja mangdo kaidogino yare ai madum di haidok laroi phare oja thoge ko oja aduna chatkibadu Susila amade memtombi yengduna lehori aduga makhoi ni wasinaraga chut noi matam aduda memtombina oja ni kaina aingonda munna ga su yengine saksika natra mani asumna makhoi ani no ringi matam aduda sarti mayam singado school gi ben tagadore ising khara thausi haiduna makhoi ki bag ta yarokliba ising ado thangni bagi tamakta gurung chensilai Susila amadi memtombina noklambadu ubada makhoi singaduna phat jengsilaklaga karayunda bani di sanabagam ta yaudde bida angaw sada nok lerabro wafam adu tabra Susila na nathawro ngawri ka ngawni makhoi ni toisimi Susila sarji singaduna amuk chenthokhibudo yengduna Susila amadi memtombi lehori asomdana kamdori oja nupa aduna makhoi ki leiriba oja singaduda ngarang mahaki mamangda thokhiba singado amata sithadana paudamli wafam adu tabada oja singaduna tawbani makhoi da khitang phuba jeba tawraba hayakta tawbani aduna ne makhoi singasi khanaba hawruba yabja nati makhoi na tawba hayrakpa thabak chindare koina hoi hadana inbiraga loire yauna phatta bangang singchu nati mayam singasina makhoi da khanaba hawbadagi thokriba ngakani asumna makhoi singato wari watai sanaduna ben tarakpa ngajun likhi matam mado haukhre somdana kamdori khambado haki masanupa nandoda paisa tharabagi damakta koichin chendur honari asumna mahakna honari ngai matam maduda mahakna aina aigi janupa gi damakti honari adugo isanupi singi damakti honade sa oide he mayum pansaga loraga daba amadi mayum pani paloi khangtaba makok chakli tawba angang sing adugi damakta ina kari honarugani honaroida makhoi sing adudi moma thokpa haiduni ta khamba he boy kaidore ta khamba singa hangai udre kai chapirurage aido thabak na amuk toiba ngaikho nangdi bazar da kaido bakak lamanune aisi angang singi kainoma laini dana lakribani lairik ama harekdi adu thirikdibani karamba ngang gino ne nacha nupi tondon bi kini nang adi nacha nupi gi damuka labi gadoriba hai swaibani takamba ai isa jingdudi to na phakre isa nupi du maram moiba ai gi ayuk yahorakpadane sa londana ne pithakdibani do adudi takamba ai mukchalage hoi kari makhoi gi na sa lolaga pithakpa aikhoi gi ngasi phawda makhoi da lonba sa ne haidana kap ama phaw pithakpa leitri phattabangang singa kan masidi asumna khalaga khambado masanupa nandogi paisa thanabagi magado benglomda oina amuk changsilaklei asumna tawduna matam mado haukhri haujikti matam asum haukibana class 10 karaklei Susila amadi memtombi class 10 thanabagi yamna kana honariba matam aduda makhoigi mapapung oiriba khambadi makhoida karisum nachungna mi yeng changsilapa leiti nakoi exam gi kayam parabano kalona tawgadori thabak assignment ni section lu haibna singba wafam amata thamlakhiri mana thokpa haiduna adumak leithukhi masigi matung khambagi masanupi Susila amadi memtombi class 10 gi exam loikhre
ꯈꯝꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯑꯦꯛꯖꯥꯝ ꯌꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯌꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯁꯨꯁꯤꯂꯥꯗꯤ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯦꯝꯇꯣꯝꯕꯤꯗꯤ ꯌꯧꯔꯛꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯅꯅꯥꯎ ꯅꯨꯄꯤ ꯁꯨꯁꯤꯂꯥꯅ ꯌꯧꯔꯛꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯌꯧꯔꯛꯇ꯭ꯔꯤꯕꯅꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯠꯄ ꯃꯁꯤ ꯅꯪꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯕꯇ ꯅꯠꯇꯅ ꯆꯩꯈꯤ ꯅꯪ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯋꯥꯔꯕꯅꯤ ꯅꯈꯣꯏꯗ ꯁꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯑꯁꯥꯎꯕꯅ ꯃꯔꯨꯑꯣꯏꯅꯔꯒ ꯈꯝꯕꯅ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯨꯗ ꯇꯁꯦꯡꯅ ꯃꯦꯝꯇꯣꯝꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯃꯗꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯄꯥꯗꯧꯅ ꯁ꯭ꯀꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯍꯪꯂꯛꯇꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒꯤ ꯅꯩꯅꯕꯤꯕ ꯑꯃꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯇꯣꯝꯕꯤ ꯋꯥꯈꯜ ꯑꯃ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯍꯤꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯄꯥꯈꯤꯗꯕꯗꯒꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯁꯨꯁꯤꯂꯥꯗꯤ ꯃꯍꯥꯛꯇꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯟꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯦꯛꯖꯥꯝ ꯑꯗꯣ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯄꯣꯛꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯝꯇꯣꯝꯕꯤꯗ ꯁꯨꯞꯅꯇꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯥꯗ ꯑꯣꯏꯔꯕꯁꯨ ꯂꯥꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯕ ꯑꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯕ ꯃꯔꯨꯑꯣꯏꯅ ꯅꯪ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯕꯅꯤ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯇꯤꯡꯍꯜꯂꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯨ ꯀꯩꯗꯧꯅꯕ ꯇꯝꯃꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯇꯤꯡꯒꯗꯧꯔꯦ ꯅꯆꯥꯅꯨꯄꯤꯗꯤ ꯀ꯭ꯂꯥꯁ 11 ꯀꯥꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯅꯪꯒꯤ ꯅꯥꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯦꯡ ꯃꯥꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯒꯗꯧꯔꯤ ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯑꯗꯨꯒꯨꯝꯂꯕ ꯃꯄꯥꯒꯤ ꯃꯤꯆꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯇꯣꯝꯕꯤ ꯀꯥ ꯃꯅꯨꯡꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯗꯅ ꯀꯞꯆꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯄꯥꯕꯨꯡꯅꯁꯨ ꯌꯥꯝꯅ ꯊꯤꯅ ꯃꯦꯝꯇꯣꯝꯕꯤꯗ ꯆꯩꯈꯤꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯈꯝꯕ ꯅꯨꯃꯤꯠꯇꯣ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯛꯏ ꯅꯨꯃꯤꯗꯥꯡ ꯍꯟꯖꯜꯂꯛꯂꯒ ꯃꯦꯝꯇꯣꯝꯕꯤꯗ ꯋꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯆꯩꯕ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯦꯝꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯝꯕꯅ ꯄꯤꯖꯔꯨꯅꯨ ꯀꯔꯤꯒꯤ ꯃꯈꯣꯏꯗ ꯆꯥꯛ ꯄꯤꯖꯒꯗꯧꯔꯤꯕꯅꯣ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯃꯈꯣꯏꯁꯤꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯄꯤꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯈꯤ ꯃꯦꯝꯇꯣꯝꯕꯤꯅ ꯌꯥꯝꯅ ꯀꯞꯆꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯏꯆꯦ ꯌꯥꯔꯦꯕ ꯇꯣꯛꯑꯣꯕ ꯑꯁ ꯄꯥꯕꯨꯡꯁꯤꯁꯨꯅꯦ ꯄꯥꯡꯗ ꯉꯥꯡꯉꯤꯍꯦ ꯃꯤ ꯏꯆꯦꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯁꯨꯁꯤꯂꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯁꯨ ꯃꯦꯇ꯭ꯔꯤꯛꯇ 3ꯂꯛꯅꯤ ꯄꯨꯊꯔꯤꯕ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯉꯥꯡꯈꯤꯗꯦ ꯃꯇꯨꯡ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯏꯆꯥ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯐꯦꯜ ꯑꯣꯏꯔꯛꯄꯁꯤꯗ ꯀꯌꯥꯗ ꯊꯤꯅ ꯉꯥꯡꯉꯤꯕ ꯑꯁ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣꯕ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯅꯦ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯐꯝꯗ ꯀꯌꯥꯔꯛ ꯀꯣꯛ ꯉꯥꯎꯗꯅ ꯀꯔꯤꯝꯇ ꯏꯕ ꯉꯝꯈꯤꯗꯕꯗꯣ ꯑꯁ ꯏꯆꯦ ꯌꯥꯔꯦꯕ ꯇꯣꯛꯑꯣꯕ ꯑꯗꯨꯝꯅ ꯁꯨꯁꯤꯂꯥꯅ ꯊꯦꯝꯖꯤꯜꯂꯕꯁꯨ ꯃꯦꯝꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯤ ꯃꯄꯣꯛ khudingda ꯅꯪꯕꯨ ꯏꯄꯥ ꯑꯣꯏꯅ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯨꯔꯨꯝ ꯁꯣꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯦꯝꯇꯣꯝꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯃꯥꯒꯤ ꯃꯆꯦ ꯃꯦꯝꯇꯣꯝꯕꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯂꯩꯅ ꯏꯆꯦ ꯍꯥꯏꯗꯨꯅ ꯀꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯃꯗꯤ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯊꯪꯕ ꯀꯥꯗꯒꯤ ꯂꯧꯔꯛꯄꯗꯨ ꯇꯥꯕꯗ ꯁꯨꯁꯤꯂꯥꯅ ꯏꯆꯦ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯝꯕꯒꯤ ꯂꯣꯏꯅꯕꯤ ꯆꯥꯎꯕꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯈꯝꯕꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯈꯝꯕꯅ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟ ꯃꯝꯂꯤ ꯇꯧꯔꯤꯉꯩ ꯉꯥꯐꯝ ꯇꯧꯔꯛꯄꯁꯤꯗ ꯃꯥꯗꯤ ꯏꯔꯥꯡ ꯇꯧꯕ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝꯅ ꯉꯥꯡꯕꯗ ꯁꯨꯁꯤꯂꯥꯅ ꯑꯁ ꯄꯥꯕꯨꯡ ꯌꯥꯔꯦꯕ ꯈꯔ ꯉꯥꯡꯂꯕꯗꯤ ꯏꯆꯦꯗꯣ ꯃꯊꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯃꯔꯝ ꯆꯠꯅ ꯉꯥꯡꯉꯒ ꯃꯥꯗꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯤꯒꯩꯒ ꯁꯤꯖꯈ꯭ꯔꯁꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯁꯤꯂꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯄꯥꯕꯨꯡꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ ꯍꯥꯏꯌꯣꯕ ꯑꯩꯈꯣꯏꯁꯤꯕꯨ ꯈꯨꯜꯂꯛꯄ꯭ꯔꯕ ꯍꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯈꯣꯏꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯁꯤꯡꯅꯤꯅꯦ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗꯅꯁꯨ ꯊꯤꯅ ꯇꯧꯏ ꯑꯗꯨꯒ ꯇꯥꯆꯧꯗꯗꯤ ꯌꯥꯝꯃꯨꯛꯀꯗꯤ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯕꯨꯗꯤꯅꯦ ꯃꯣꯏ ꯅꯄꯥꯒꯤ ꯍꯧꯅꯕꯤꯅꯤꯗꯅ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯇꯥꯆꯧꯗ ꯌꯦꯡꯂꯤꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯁꯤꯅꯤ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯈꯪꯉꯕ꯭ꯔꯣ ꯅꯈꯣꯏꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ
ꯑꯩꯅ ꯁꯦꯝꯒꯗꯧꯔꯤꯕꯗꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯄꯥꯅ ꯑꯩ ꯑꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯇꯥꯆꯧꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯛꯄꯤꯒꯗꯧꯔꯤꯕ ꯅꯈꯣꯏꯅ ꯅꯣꯡꯃꯇꯪ ꯂꯥꯛꯑꯒ ꯑꯩꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯣꯡꯕꯤꯔꯒꯗ꯭ꯔꯣ ꯊꯣꯡꯕꯤꯔꯣꯏ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯄꯥꯕꯨꯡꯒꯤ ꯊꯣꯡꯒꯗꯧꯔꯤꯅꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯗꯨ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯁꯨꯝꯅ ꯉꯥꯡꯂꯗꯨꯅ ꯈꯝꯕ ꯆꯥꯎꯕꯤ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯑꯁꯨꯝ ꯀꯣꯏꯅ ꯃꯅꯤꯡ ꯃꯌꯥ ꯀꯧꯗꯨꯅ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟꯒꯤ ꯃꯈꯣꯏꯒꯤ ꯖꯒꯥ ꯑꯃꯒꯤ ꯐꯩꯔꯦꯜ ꯑꯃꯗ ꯃꯦꯝꯇꯣꯝꯕꯤꯗꯣ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯂꯥꯅ ꯏꯆꯦꯗꯤ ꯑꯥ ꯃꯊꯛꯇ ꯂꯩꯔꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯦꯟꯈꯠꯈꯤ ꯑꯗꯨꯝꯅ ꯆꯦꯟꯈꯠꯈꯤꯕ ꯑꯗꯨꯗ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤꯁꯨ ꯃꯇꯨꯡꯗ ꯃꯣꯜꯂꯤ ꯏꯟꯅꯔꯛꯂꯤ ꯑꯩ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯆꯥꯁꯤꯡꯁꯤ ꯅꯪꯅ ꯈꯔ ꯋꯥꯔꯛꯎ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯈꯣꯏ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤꯉꯩ ꯑꯉꯥꯎ ꯑꯐꯩ ꯑꯃꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯖꯥꯠꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯁꯤꯕꯨ ꯋꯥꯅꯤꯅ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯤꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯨꯁꯤꯂꯥꯗꯣ ꯏꯆꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯊꯛꯂꯣꯝꯗ ꯄꯔꯞ ꯆꯦꯟꯈꯠꯂꯛꯂꯒ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯦꯝꯇꯣꯝꯕꯤꯗꯣ ꯐꯩꯔꯦꯜ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯃꯁꯥꯗꯣ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯁꯨꯁꯤꯂꯥꯗꯤ ꯀꯥꯆꯤꯜ ꯑꯃꯗ ꯀꯞꯇꯨꯅ ꯏꯆꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯝꯕꯁꯨ ꯆꯦꯟꯈꯠꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕꯗꯨ ꯎꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯤꯅ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯄꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯕꯗꯨꯗ ꯅꯍꯥꯛ ꯋꯥꯔꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯣꯡꯗꯨꯅ ꯀꯞꯈꯠꯂꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯨꯁꯤꯂꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗꯣ ꯆꯤꯡꯗꯨꯅ ꯀꯔꯤꯒꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯦꯡꯊꯥꯔꯤꯕꯅꯣ ꯅꯪꯗꯤ ꯅꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯆꯩꯌꯨ ꯅꯄꯥꯕꯨꯡꯁꯦ ꯃꯆꯥ ꯍꯥꯠꯄ ꯃꯄꯥꯅꯤ ꯆꯩꯌꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯞꯆꯔꯤ ꯆꯥꯎꯕꯤꯗꯤ ꯋꯥꯟꯊꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯝꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯆꯤꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯛꯄꯒꯨꯝ ꯉꯁꯤꯗꯤ ꯈꯝꯕ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯈ꯭ꯔꯤ ꯑꯗꯨꯕꯨ ꯈꯝꯕ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯆꯥꯅꯨꯄꯤ ꯃꯦꯝꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯆꯥꯎꯕꯤꯁꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯗꯨꯅ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯣꯛꯂꯒ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯊꯛꯇ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗꯨꯗ ꯃꯈꯣꯏꯁꯨ ꯃꯅꯨꯡꯂꯣꯝꯗ ꯒꯨꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯦꯝꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯈꯝꯕꯗ ꯅꯪ ꯄꯦꯜꯂꯨ ꯅꯆꯥꯅꯨꯄꯤ ꯑꯍꯟꯅ ꯑꯁꯨꯝꯕ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯪꯅ ꯉꯥꯡꯕꯗꯒꯤꯅꯤ ꯅꯪ ꯄꯦꯜꯂꯨ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯈꯝꯕ ꯅꯤꯡꯉꯝꯗꯅ ꯆꯩꯌꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯩꯌꯨ ꯃꯆꯥ ꯍꯥꯠꯄꯒꯤ ꯑꯩꯕꯨꯁꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯗ ꯂꯩꯍꯧꯕ ꯃꯤ ꯈꯔꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯨꯁꯤꯂꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯔꯛꯏ ꯆꯥꯎꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯟꯊꯈ꯭ꯔꯦ ꯈꯝꯕꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯁꯤꯂꯥꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯗꯨꯅꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯈꯝꯕ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯍꯤꯛ ꯍꯤꯛꯊꯈ꯭ꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯐꯝꯊꯗꯨꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯃꯛ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯂꯤ ꯏꯄꯥ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯂꯥꯎꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯑꯩꯅ ꯆꯥꯛꯀꯧꯅꯕ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯒꯨꯝꯅꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯈꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯗꯦ ꯂꯣꯏꯅꯃꯛ ꯀꯞꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯤ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯈꯥꯔꯣꯝꯗ ꯃꯤꯅ ꯁꯧꯔꯒ ꯀꯨꯝꯊꯔꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯁꯨꯁꯤꯂꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯏꯁꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯛꯄꯗꯣ ꯂꯩꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯕꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯈꯝꯕꯅ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤ ꯑꯗꯨꯒ ꯆꯥꯎꯕꯤꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯂꯩꯀꯠꯅꯈ꯭ꯔꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯥꯎꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯛꯄꯗ ꯊꯦꯡꯂꯕꯅꯤ
asumna tawduna Susila amati Memtombi makoigi asiba haksang ado poloi krei poloi ba matamda sing ado pana sa ohai ba yadi aduga ikhang khangoduna Susila amati Memtombi makoi ani gi haksang do tapna lengbagum su tawkhibani matam aduda makoigi thoram jawri ba miyu sing aduna ai yuni machin manawani sibu amit khapra knom tawin he krai no ne ai hoi ne makuchi amuk paisen amuk tinthok hinglibra kenom tawin he ai moigi mai ne tharakpagi makut masa lengbo oiramgani he karai dagi hingjaru gobono farese oiningbu orasanu masa si susuktum tumde tawrisi asum nanganaraga yamna wana poloi badodi loisinki makoina Susila amadi Memtombi bu poloi ba matamda poloi riba adugi mathakta kwak anina koina paidun laikibani madu ubada mayamna Susila amadi Memtombi makoi ani gi thawaina onba kwak oiramgani haiduna hainari adumna hainari ngai kwak ani duna lakna khonglaga manak nakpata leiba u amada tonglaga poloi riba do yamna munne yengki matamadu ta poloi bi yor yomi singaduna ai adagi kwak ani si ngasal makai paiba yaba pairambani aduga masigi uwasida tongkhren he mase Susila amadi Memtombi makoi ani gi thawai soidana oiramgani ngai khun he mini siraga khunu oli lang khunu oli dana haina badai aduga makoi kwa olaba ha ai kwa odradi kaino makoi ani di leikai gi mi angangsing ngai ta phudnari bani aduna di makoi gi thawai adu kwa onba tabani ni nangbo ngangnari bu tabada halamana hai mafam mase adu ko wari sanaba hawade losinaba tawsi asumna hakpadi mayam singado hau tawduna yamna wana loisinkhri madugi matung haujikti yum aduta Susila amati Memtombi leitrabada saubi angaubigum ngauchatnari masaningol anina mapung mari pharaktaba matam aduta manung matam sadana matomda sijakhiba aduta saubi yamna kuina khambada warauki khambasu khangi saubi na mangonda warawi haibasi adubu mahakna masanupi Susila amati Memtombi da kauduna ai lan khre haiduna hanna lauduna kapli adubu kapjarabasu sikraba mijoidi amuk hanna halaktabanina adumak loiki madugi matung haujikti makoi ado thauram punamak loraduna mahaki asti gi matam ngaiduna laiki noma numidangi matamni asti do numit marini khatang ngaidpa matamni khamba amati chawbina tumlingi matam maduda mukhoida leiriba yum adugi yena khada nupi masa anina sut kapagi amadi ngarang wari amuk sanaba aduga amuk nokpa amuk sukappa hik launa jengthana kapagi khonjana chimba kaya ama taba horki matam aduda khambana hai mama yena khada kapli basibu kana hoiraba jano makhoi baba aisu khangdi hai tholaga yengusi law asam na hairaga khamba amadi chawbi tapna mapa langta tholakle aduga sut kapliba adomda mama yado leithaduna yena kharomda parapap lakra chingla adum me jelakpadadi othok pa phiba mama uki sakap madu ubada makhoi ahal ani to khangprek khagi makhoi na uribado athok pa phiba mamani madudi amana sansaduna chatli aduga sansariba adugi mathakta masam mana isang sangba mamit musim muba mamai na ngorok ngauba nupi amana tonglei aduga maya higatuna sansariba nupi masa amadi mathaka tongliba nupi masa ani aduna khamba amadi chawpita lesinduna yingakli madu ubada makhoi ani do laukhatladuna imung lomda gudung chensilaki aduma tawba aduda yana khada hauna nokli adumna tawrambadagi khamba amadi chawbi makhoi ani su makhoi ki kada chensinduna karino hojikki dubu haiduna makhoi ani ngangaduna leiri matamadu khambana karino tawri basina singomdana sikraba isa ani duki thawaina mama mapawai bai khoibu utlibara mama hai mama karino thoma kini mesida ai nangi kibaga lai ai mihun thawni su de ko hai hawalo as karino mo khoijule kham khara thadok chine kadai lagi khujule khamno ai khoi gidi leisi loitana summin hedusu
ai ngai kho adu wera na duk thadok sidana chathoda lai phatta lai raga bu duk thadu ga phai hai bro uff adu di kedoni ha kangkhan si asalaga adu tum ba tare hai ba as ai di ba se ka jep selu se asum na haraga ahalani to tumin lei mata mata chawbina ai ma kino ma kauri gari yamu kauro bagi thok no selam cha hai ba as tawasano mona thokpa imungda sanga aga ha mona thokpa tawasano ha imungda sanga hai ba imungda sanga laga aikoi ki ka da sanga labadi adu warga ibana longmin ba tare dana kari di upai lei ha adu tum asumna hairak padu ta chawbina machin makha ipai ipai raga khamada mami to kina kina yengam laga tumina umai upsanduna phajuma chingkhatuna leiri matam madu ta khambagi mana kongda pabung noi pielo aikoi na siraga aikoi na thawai manglaga nakoi pielo hais krano hai krano he kai thor pirabagi ha kari amuk tor ba ba ai na sanu pi tombi susela ki khonjenda pabung ai na sikoi na siraga pielo dan lawrami bani ne as ai ni ne otama ki jare deko ai nang no kiraka kedawni ha kandi se lao se tharma torsi tamukti pabung kaugera paba kaugera kaung ba kaurasanu kari mata halo da bani ko asam da hairaga khamba amadi chawbi phajub sing katuna tumina leiri adumna leiri ngai mata matu ta yum adu ta kodro kana gumba ama chatpagi khonjal tari khonjal adu ta bada khamba amadi chawbi masa adu swai lawi jing karaduna makhoi to phaju paidok laga yengdi ngamda tumina leiri adumna leiri ngai matam adu ta khamba amati chawbi makhoi ne leiri ba ka adu ta kana gumba nupi macha khara nok tuna wari watai sanara changak liba to makhol tai matam adu ta khamba amati chawbi na as tari ba khunjel se chanupi ahan memtumbi amati suchilagi khunjel ni mai pabung oi ai sumadu khangli bani nei khanglo su kari upai lei ha nang tension laga kulu ge habro chathoda thon thokpa tumin leyu asomna khamba mati chawbina tumin leiringai ka adu da leiriba pochai punamak ado yakhai thugai khibagi makhol tai makhol sing adu da kai bagi gyau lawga makhol adu da mati manaw ani to khangprek su khangi chawbi di wo khong bu kap thorakli khambana gari no mamana no dukana kapl iduna ha ai khoi stel lai haiba se khangrabadi khauri mela ka haloi dro as mahat ke ga hatla krasaru dai asum na haira ka phajib to sat haidu i mata maduda khamba amati chawbi mukhoi ani na leidun jinglak padadi ka aduda karisu toromdi posei su amata machi lengamdi nupi masani ki khonjal ta khibadusu leiramdri mata maduta khambana o punamak asi ikhoi gi wakhanna pangkhan da khanjin badagi thokpo oiraba jani pharesi mama tumni batawasi asumna hairaga makhoi ani to amukhanna phaju kupsanki madugi matung mathangi ayukni khamba amadi chawbina maiba maibi kaya matanaduna yum aduda tawribato tamki matamaduda maiba maibi singaduna madudi aikhoi tainaki haiduna yamna wana tainaki adubu kanaba ifang phangkhidi mata wasna tawduna matam phana yam sangna tawlaba phawada kanagumba amaiba amatana ngamkhidri masidagidi khambana kari dure tawriba siba imung ngasida tarukdiba mo ngasiba nongti ge aikhoi tumhandadana aikhoi si nauchonari maiba singa tarukpa thabak asina khara di kana yaibabu tapthabudi leitido phare isa nupa thoroklaga makhoi ga tanaraba haiduni isa nupa su hayeng thoroklaga nidana asumna khallaga khambado ahing adu matum thaki ahing adu su adu mangai kappa lawba amati nu khiduna nupi kaya wari sanduna chatpagi khonjalna imung ado punin nilli adumna tawduna leiringai ki matamda haujikti khamba amati chawpina noti ki sum tarokpana karino
kaya thoina khanjillaktaba haurakli asumna tawduna matam madu haukibana haujikti khambagi machanupa nandosu mayumda halakli aduga nandosu mayum makai pansin biduna lakshmi kauba nupi maga luhongduna nungayabi marang kaina palari adubu lakshmi na yum aduta hek lakhiba numittagi hauna ngasi phawba adumak lereklibani maram aduna haujik phawba tamnariba sini wafam adu tabada khambagi machanupa nandona pabung na ngasayadagi liriba wafam masidi ichan nupi susila amati memtombina laikhidabagi matang amati makhoina aikhoida warukibadagi tarokliba singasigi matang danine mani bungo isa nupi yani duda aina manaba mi yang khidra male ai yamna ninga maktreni pabung karigino ngahan makai di pabunggi nakta amadi imagi nakta tamnaramba khonjen tan bakhaktani aduga handakna mi surukliba sina kamdoriba ha ibungo masi aina sum khanbada isa imo isu laklabanina kara henjana na khoda luna tawkiba asidagi mali nama ga saunaba numitari makoi su karibada tawrakti aduga nang aiga saunaba numitasu karimata tawrakti masina takoti noi ai khoi se nungsi chanana leminaba yaroi dawrin hei pabong phare oinimbo odasan pabong ga hojip khana dabi yadre karigini na karigi wini gini pabong na isan ani dubu hat kibu natro asum na hairaga nandona tabada nungai traba wafam kaya ama khambada hairakpadagi kari aina di isa nupi ani dudagi nangbu hena luna tawraga adugumba machong pat naidaba ahal laman thaksi khasi khangbu wa ngangba haiduna makoi ani yamna kana khadaraki masidagi nandona khambada inki matamaduta ahal loraba khambada tusinbadagi makokna phalangai jaibada marai bakta I phawba thoki adugumlaba mapa masa ani ki saunaba amati phunaba aduna chaubi amati mahaki mong nupi lakshmi aduga angang singsu kapna launa khalakli amati khamdokna bada ngasai makhai tawriba singado loina mapungkaw kawbagum tawri khamba pendaba amati nungai tabara nandoda khut thaduna pena phuri nando makhuti handi adupu machin pena sairi nangdi masa hatpa mapani haiduna su sairi adumna tawrokpaduta khamba penjadana mathamoi kaina kapsaki aina di mahaku luna chana tawrubaki mahaina ngasi aikhoigi imung asina waribani karigumbada ichanupi sing aduga chap manaba mi yengda yengbiramba tarabati ngasi di aisu isa ningongi porakpa pochai gado sawa phangjargadabani amati ningon chakopa jorpa khudingi aina kauninga icha ningol laitadana mari matagi pimacha sing kauduna sakauba sakliba se tawrom loidabani mahapapigi machani haiduna nandoda thina chairi adumna torokpa adutta ngasai makai lang kholamba amati pochai thugaipa nupi macha kayana law khungwage makhol taramba aduga imung aduta karigumba pochai mayam ama gudrung thadabagi makhol na chim kaya ma takiba singado saplepkhri masidagi nandona pung yengba matamda nungalamdai pung ahum khara hendu leramlei matam aduda nandona khambada babung nungalamdai yoksilakli hojik karimada tawlaroidra nandogi ihong honglakpa mawong aduda khambana ai nang na aigi phamda pabung haina kokataba nati nangdi aigi yengnaba oirabani nong hek nganbaga namaga aiga aikhoigi thokpa chakhrani nakhoigi thokpa leija horo ahal laman thaksi khasin naidaba nanggi na tai khoina punsi chupa leigadaba nati as pabung amuka tapthabi pabung na haikibadaini aikhoigi imung asina khanaba chainaba nusinadabagi mawong turuk labati imung asida tawribase karimata tawti haikibadaini aduna pabung ngarang ina tawribado saunaribani khanaribani tawsinribani aina di pabungga saunaraga khanaraga tawribasing se phakinaba tawbuni pabung chumina isana haiba isana adumna torokpadagi punamak phakibani haujati nongsu ngalaklagadabani na karchu thutokpa tawraroi gari hawagi makhon taba hore fare ai nakhoigi namabuki mayumda chatlaga amaiba atuki manakta chatle hairaga kari kamdo bono haibatu hangduragi aduga amaiba tu puduna laklaga lai khrumnaba tawsiko asumna haidaraduna haujikti khambado ayuk nunganba phawang ngairaba matungda nonga phunga phum torokpa taita gari thaudokuna
ꯅꯟꯗꯨꯒꯤ ꯃꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯍꯪꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯀꯨꯞꯅ ꯃꯨꯟꯅ ꯇꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯈꯝꯕ ꯍꯥꯏꯖꯕꯅꯤ ꯑꯣ ꯇꯥꯎ ꯏꯕꯨꯡꯉꯣ ꯈꯝꯕ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯤꯕꯁꯤꯗꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯈꯛꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯨꯈꯤꯕ ꯄꯥꯝꯃꯤ ꯀꯝꯗꯧꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯨꯈꯤꯕ ꯄꯥꯝꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯒꯤ ꯊꯋꯥꯏꯅꯤ ꯃꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤꯅꯦ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯏꯆꯥ ꯑꯅꯤꯗꯨꯗꯅꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯧꯕꯤꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯝꯕꯅ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟꯅ ꯏꯕꯨꯡꯉꯣ ꯃꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦꯗꯣ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯒꯗꯕ ꯅꯠꯇ꯭ꯔꯦ ꯐꯔꯦ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯪꯅꯍꯟꯒꯅꯤ ꯑꯄꯦꯟ ꯄꯦꯟꯗ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯒꯗꯕ ꯄꯨꯡꯐꯝ ꯑꯗꯨ ꯑꯩꯅ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯀꯧ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯅꯈꯣꯏꯗ ꯑꯩ ꯊꯕꯛ ꯈꯔ ꯁꯤꯟꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟꯅ ꯆꯪꯒꯗꯕ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯦꯛꯍꯜꯂꯨꯅꯕ ꯑꯃꯗꯤ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯀꯩꯊꯦꯜꯗꯒꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯤꯡꯗꯒꯤ ꯍꯦꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯒꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯝꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛꯂꯨꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯠꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯤ ꯄꯨꯡ 2:30-3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟ ꯑꯃꯗꯤ ꯈꯝꯕ ꯑꯗꯨꯒ ꯅꯟꯗꯨꯒꯤ ꯃꯃꯥꯕꯣꯛ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯦꯗꯅ ꯑꯁꯤꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯇꯨ ꯑꯁꯤꯒꯤ ꯗꯣꯂꯥꯟꯒꯤ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯃꯦꯝꯇꯣꯝꯕꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯗꯣ ꯏꯁꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯔꯒ ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯣꯖꯥ ꯐꯔꯦ ꯑꯍꯥꯟꯕꯗ ꯌꯨꯝ ꯑꯁꯤ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯁꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯀꯨꯟꯗꯅꯕ ꯑꯗꯨꯒ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯡ ꯑꯁꯤ ꯑꯩ ꯇꯥꯏꯅꯔꯒ ꯇꯥꯟꯈꯤꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯅꯔꯁꯤꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯧꯔꯗ꯭ꯔꯥ ꯌꯥꯈꯤꯔꯣꯏ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯉꯝꯗꯥꯏ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯉꯥꯟꯕꯒꯤ ꯁꯔꯨꯛꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯝꯕꯒꯤ ꯁꯔꯨꯛꯅ ꯀꯨꯞꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯇꯧꯈꯤ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯛꯂꯤꯕꯁꯤꯗꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕꯗ ꯍꯣꯔꯦꯟ ꯅꯈꯣꯏꯗ ꯅꯆꯥꯅꯨꯄꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯨꯝꯂꯨꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯗ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯈꯨꯝꯂꯨꯕ ꯌꯥꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯈꯨꯝꯗꯣꯛꯂꯨꯔꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯊꯩꯗꯣꯛꯂꯨꯕ꯭ꯔꯥ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏ ꯅꯟꯗꯣ ꯄꯥꯕꯨꯡ ꯏꯃꯧ ꯅꯨꯄꯤꯒ ꯑꯉꯥꯡꯁꯤꯡꯒꯗꯣ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯂꯩꯍꯟꯈ꯭ꯔꯁꯤꯅꯦꯀꯣ ꯄꯥꯕꯨꯡ ꯑꯗꯨꯅ ꯐꯅꯤ ꯍꯥꯏ ꯂꯛꯁꯃꯤ ꯅꯪ ꯆꯠꯇꯕ ꯌꯥꯔꯔꯣꯏꯍꯦ ꯑꯉꯥꯡꯁꯤꯡꯁꯤꯒ ꯄꯨꯟꯅ ꯊꯪꯅꯕꯒꯤ ꯏꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇ ꯂꯩꯆꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯂꯛꯁꯃꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯤꯕꯗꯒꯤ ꯀꯌꯥ ꯊꯣꯏꯅ ꯌꯥꯎꯅꯤꯡꯗꯕꯒ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯟꯗꯨ ꯈꯝꯕ ꯑꯃꯗꯤ ꯈꯝꯕꯒꯤ ꯂꯣꯏꯅꯕꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯩꯈꯣꯝꯇꯣꯟ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯩꯔꯤ ꯑꯗꯨꯒ ꯅꯟꯗꯨꯒꯤ ꯃꯃꯥꯕꯣꯛꯇꯤ ꯉꯁꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ
ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯈꯝꯕꯒꯤ ꯃꯅꯥꯀꯣꯡꯗ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯋꯥꯍꯜꯂꯕ꯭ꯔꯣ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯀꯩꯗꯧꯕꯤꯔꯕꯒꯦ ꯍꯥ ꯀꯩꯗꯧꯕꯤꯔꯕꯒꯦꯕ ꯑꯩ ꯆꯥꯎꯕꯤ ꯅꯆꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯇꯦꯡꯊꯥ ꯅꯥꯎꯔꯤꯁꯤ ꯇꯥꯕꯗ ꯄꯤ ꯑꯁꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯤꯅ ꯀꯗꯥꯏꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯌꯥꯔꯁꯦ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯁꯤ ꯃꯥꯏꯕꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯧꯔꯛꯄ ꯈꯨꯝꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯟꯗꯣ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏꯁꯤꯡꯗ ꯏꯁꯤꯡ ꯈꯔ ꯈꯤꯛꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯝꯕꯗꯣ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯑꯩ ꯈꯝꯕ ꯀꯩꯗꯧꯔꯦ ꯑꯁ ꯑꯣꯖꯥꯒꯤ ꯏꯁꯤꯡꯗꯨ ꯊꯦꯡꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯁꯥꯖꯩꯅ ꯈꯟꯕꯒꯨꯝ ꯌꯦꯇꯨꯝꯕ ꯊꯤꯟꯕꯒꯨꯝ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯈ꯭ꯔꯦ ꯑꯣꯖꯥ ꯍꯥꯏ ꯅꯟꯗꯣ ꯑꯣꯖꯥ ꯍꯥꯏ ꯏꯄꯨ ꯀꯧꯅꯦ ꯏꯄꯨ ꯈꯔ ꯍꯟꯇꯣꯛꯎ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯈꯔ ꯍꯟꯇꯣꯛꯎ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯝꯕ ꯑꯣꯖꯥ ꯃꯥꯏꯕ ꯆꯪꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯝꯕꯕꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯈꯝꯕꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯄꯦꯟꯗꯕ ꯂꯩ ꯍꯥꯏꯌꯨ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯌꯥ ꯈꯨꯝꯗꯣꯏꯅꯦ ꯃꯁꯦ ꯐꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯝꯕꯗ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯝꯅ ꯁꯣꯔ ꯑꯗꯨꯅ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯇꯞꯅ ꯀꯥꯝꯊꯣꯔꯛꯄ ꯑꯗꯨꯗ ꯈꯝꯕꯅ ꯑꯩ ꯍꯥꯏꯔꯒꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯝꯕ ꯃꯍꯥꯛꯁꯦ ꯃꯆꯥ ꯃꯤꯆꯥ ꯃꯣꯂꯩ ꯌꯣꯡꯂꯩ ꯃꯤꯂꯩ ꯅꯥꯏꯕ ꯑꯗꯨꯒ ꯄꯣꯛꯄ ꯃꯆꯥꯗ ꯐꯥꯎꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯕ ꯅꯤꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯃꯥꯕꯨ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯐꯪꯂꯒꯅꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯨꯖꯈ꯭ꯔꯒꯦ ꯑꯩ ꯃꯗꯨ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯁꯤꯕꯅꯤ ꯅꯈꯣꯏꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄ꯭ꯔꯣ ꯅꯈꯣꯏꯅ ꯇꯣꯉꯥꯟ ꯁꯤꯖꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯅꯈꯣꯏ ꯆꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯙꯝꯀꯥꯒꯁꯨ ꯇꯧꯔꯤ ꯐꯩ ꯈꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯝꯕꯒꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯂꯩꯊꯦꯛꯂꯛꯏ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟꯅ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯇꯥꯌꯦꯟ ꯄꯨꯡꯐꯥꯏꯁꯤꯡ ꯑꯗꯣ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯃꯗꯤ ꯈꯝꯕꯗ ꯃꯥꯅ ꯃꯁꯤꯡ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯝꯕꯗꯣ ꯐꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ ꯈꯝꯕꯒꯤ ꯃꯈꯨꯠ ꯅꯥꯕꯗꯤ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟꯅ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯝꯕꯗꯣ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ ꯆꯦꯟꯈꯤꯕꯁꯨ ꯉꯝꯗ ꯐꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ꯭ꯔꯕ ꯑꯃꯥꯏꯕ ꯂꯩꯈꯝꯇꯣꯟꯅ ꯅꯈꯣꯏ ꯍꯟꯒꯦꯔꯥ ꯍꯜꯂꯣꯏꯔꯥ ꯍꯥꯏꯗꯨꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯂꯩꯈꯝꯇꯣꯟꯒꯤ ꯂꯥꯏꯔꯣꯟ ꯑꯃꯗꯤ ꯃꯤꯆꯩꯗ ꯈꯝꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ ꯆꯥꯅꯤꯡꯕ ꯄꯣꯠꯁꯛ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯝꯇꯣꯟꯅ ꯍꯥꯏꯌꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯝꯕꯅ ꯌꯨꯕꯤꯒꯤ ꯂꯗꯨ ꯑꯗꯣ ꯑꯅꯤꯇꯪ ꯆꯥꯖꯒꯦ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯝꯇꯣꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗ ꯂꯥꯡꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯕꯤ ꯑꯃꯗꯤ ꯅꯟꯗꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨꯕꯤ ꯂꯗꯨꯗꯨ ꯑꯅꯤꯗ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯤ ꯕꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯏꯆꯥ ꯑꯅꯤꯗꯣ ꯌꯨꯕꯤ ꯂꯗꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯅꯤꯗ ꯅꯠꯇꯦ 5-6 ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯍꯥꯏꯔꯤ ꯂꯩꯈꯝꯇꯣꯟꯅ ꯌꯥꯗꯦ ꯃꯗꯨ ꯀꯠꯄ ꯌꯥꯗꯦ ꯑꯅꯤꯈꯛꯇꯃꯛ ꯀꯠꯀꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯟꯗꯣꯅ ꯗꯨꯀꯥꯟꯗ ꯆꯠꯈ꯭ꯔꯒ ꯌꯨꯕꯤ ꯂꯗꯨꯗꯣ ꯑꯅꯤ ꯂꯩꯗꯨꯅ ꯄꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯝꯕꯗ ꯍꯥꯏ ꯅꯤꯡꯊꯤꯅ
ꯊꯣꯔꯛꯂꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯂꯤꯕ ꯁꯦ ꯌꯨꯕꯤꯜ ꯑꯗꯨꯁꯤꯡꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯒꯗꯕꯅꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯈꯝ ꯇꯨꯅ ꯌꯨꯕꯤꯜ ꯑꯗꯨꯗꯣ ꯌꯥꯡꯀꯣꯛꯇ ꯍꯥꯞꯂꯒ ꯂꯥꯁꯤꯡꯗ ꯍꯥꯞꯂꯒ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯝꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯝꯕꯗꯣ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯍꯩꯊꯈ꯭ꯔꯦ ꯅꯟꯗꯣ ꯑꯃꯗꯤ ꯆꯥꯎꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯈꯝꯕꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯏꯀꯠꯅꯔꯤ ꯁꯣꯝꯗꯅ ꯂꯩꯈꯝ ꯇꯣꯟꯅ ꯄꯔꯞ ꯑꯁꯨꯝ ꯊꯣꯛꯈ꯭ꯔꯒ ꯊꯣꯡꯒꯥꯟꯒꯤ ꯋꯥꯡꯃꯗ ꯂꯥꯛꯂꯒ ꯈꯨꯟꯒꯤ ꯃꯨꯡꯐꯝ ꯂꯩꯕ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯂꯒ ꯃꯨꯡꯐꯝ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯅ ꯑꯣ ꯐꯔꯦ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯍꯟꯈ꯭ꯔꯒꯦ ꯑꯥꯏ ꯁꯦ ꯅꯕꯥꯅꯤꯒꯤ ꯄꯤꯔꯕꯅꯤꯀꯣ ꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯁꯨ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗꯤ ꯁꯤꯗ ꯅꯠꯇꯦꯗꯣ ꯑꯥꯗ ꯂꯥꯏꯔꯩꯕꯥꯛꯇꯅꯤꯀꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯈꯝ ꯇꯣꯟꯅ ꯐꯖꯔꯕ ꯂꯥ ꯃꯆꯦꯠ ꯑꯅꯤꯗ ꯍꯥꯞꯂꯒ ꯌꯨꯕꯤꯜ ꯑꯗꯨ ꯀꯠꯊꯣꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯅꯤꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯅꯟꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯍꯥꯏꯐꯦꯠꯇꯪ ꯇꯥꯝꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯈꯝ ꯇꯣꯟ ꯑꯃꯥꯏꯕꯅ ꯃꯍꯥꯛꯁꯨ ꯋꯥꯏ ꯁꯪꯂꯦ ꯈꯜꯂꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯠꯂꯝꯕ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯂꯩꯈꯝ ꯇꯣꯟꯅ ꯇꯧꯗꯨꯅ ꯂꯩꯇꯥꯏꯅꯕꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯍꯟꯐꯝꯗ ꯍꯟꯈꯤꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯍꯟꯈꯤ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯗꯨꯕꯨꯁꯨ ꯑꯃꯥꯏꯕ ꯂꯩꯈꯝ ꯇꯣꯟꯅ ꯀꯟꯕꯤꯈꯤ ꯃꯇꯝ ꯑꯗꯨ ꯂꯩꯈꯝ ꯇꯣꯟꯅ ꯈꯝꯕꯗ ꯅꯍꯥꯛ ꯑꯁꯤ ꯄꯪꯀꯨꯏ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯅꯍꯥꯛꯅ ꯇꯧꯔꯨꯕ ꯅꯆꯥꯅꯨꯄꯤꯁꯤꯡꯗ ꯏꯆꯥ ꯃꯤꯆꯥ ꯅꯥꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯆꯥꯟ ꯃꯤꯔꯥꯠ ꯅꯥꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯆꯠꯈ꯭ꯔꯤꯕ ꯑꯉꯥꯡ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯈꯔ ꯃꯈꯩꯁꯨ ꯆꯨꯞꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯂꯩꯈꯝ ꯇꯣꯟꯅ ꯈꯝꯕꯁꯦ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯔꯕꯁꯨ ꯍꯥꯏꯕꯃꯛꯇꯤ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯂꯩꯈꯝ ꯇꯣꯟ ꯌꯨꯝ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯝꯕ ꯆꯍꯤ 2-3 ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯟꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯥꯎꯕꯤ ꯑꯗꯨꯒ ꯅꯟꯗꯣꯒꯤ ꯂꯣꯏꯅꯕꯤ ꯂꯛꯁꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯤꯡꯍꯧꯈꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ